IMC Mikhal gi board ngasi ayapung ni pandagi thadanaba hawkre Mikhal asida punna councillor mirep Manipur taruk amadi member mirep sama kungini pan lamba tawnari JCILPS na IMC gi Mikhal da mitop na vote thadaba yaroi high krabasu nan Manipuri kaya vote thadabata natana inner agent phabu oiba yawki amadi Sathariba Mikhal asiga mari lenana Sagolbal Kendra gi MLA Imo amadi Hani gi MLA Loken gi marakta sauna ungkhatnaba thokre Kurumjari Miyeng tabiribu singbo taramna oksari haji fabugi marueba pau sandongna pijari Assembly segment tarit ki manung sana Imphal East amadi West ki oina apunba ward kunga tareta ngasi ayapung nipan tabadigi Imphal Municipal Corporation gi Mikhal gi bot thadanaba hawkre angan ba ayuktagi hauna nupa masingdagi nupi masing hena thongnarakjuna bot thadanaba hawnaki Mikhal asiga mari lenana polling station khudimakta ahianba security gi section tharang lokotpaga loinana asoi angam thoktanaba housing fab section na senari Mikhal asida punna councillor mirep Manipur taruk amadi member mirep sama kungani panna lamba tawnari apunba voter lakam lising humdra manga sanipan humpuga marina polling station saniyangkai manga da bot hadanari masigi damak polling personnel sama panifuga mari security personnel lising amasahum kunga manga amasung sector magistrate tarukna mathau tawri Imphal West gi waina apunba ward masing kunda councillor mirep humpuga mari amadi ward development committee ge member Maldragani toina Mikhal Tengnari Mikhal asida INC kun BJP kun CPI ahum LJ SP ani ZDU ama loinana independent mirep taragani pan oiri Amaramda Imphal East district ki oina wat tareta pangthuk liba INC Mikhal asida councillor mirep kungani toina Mikhal Tengnari masigi mathakta ward development committee ge member kuntra taruksu Mikhal asida thengnagadori Mikhal asida INC taruk BJP taruk CPI ani LJ SP ama amadi independent mirep taret na lamba tawnari Ngasi pangtholiba IMC gi Mikhal asiga mari lenana Joint Committee on Inner Line Permit System Manipurna nan Manipuri sing bot hadaba yaroi haina thangal kaitel pauna kaitel amadi kwaramal kaitel da public curfew laukthokibadagi hairiba mafam sing asida pamdaba thodok thoktanaba police na akanba mawonda section tharang lokhatke thangal kaitel pauna kaitel amadi family welfare taba labi sing police na lanbangumna khajinduna gari amata sanghan khide khongna lakpa mi fawba police na sek tobagi thabak sathaki Amaramda Thangmaiban Kendra amadi Sagolban Kendra ge manungsana leidiba tongan ba polling station singda nan Manipuri singna bot thadabata natana election gi agent fabu oiba yawki Johnston Higher Secondary School Barodan Hindi High School amadi All Assembly Road leba Hindi Parisat School sing yauna nan Manipuri singna bot thadagada ba mafam singda pamdaba thodok thoktana ba police na section tharang lokhatki नंबर ही सोए बबलू Sagolban Kendra ki manung sanba TZ Higher Secondary School dangasi miyamna bot thadanari ngaida Sagolban Kendra ki MLA RK Imo amadi Kendra sigi Hanigi MLA oramba Dr. KS Loken anigi marakta sauna muknaba thokpodagi sinda pawdana duna khanakre police na makoi ani khanaba adu khamdoknaba honabada sauna awaba ama oikhi thodok thokphomdagi phangba pawgi matung ina
Ward number Kungamari ki polling station 24/2 Oidiba TZ Higher Secondary School da Congress workers singna proxy tawi haiduna non-Congress worker kharana irang horokpadagi city police laktuna miyam gi irang adu control tawki. Vote hadagadaba miyo sing khakchama school ki campus manungda lehenki tanza aduda MLA RK Imo Amadi Hanigi MLA Dr. KS Lokensu magi workers single wenana school campus ta sanglaki workers sindi wahongdagi RK Imo Amadi Dr. KS Loken ani sauna unkanaraki magi security oina lakiba singsu unkanaba aduda yauksillatuna school campus manungda sauna irang thoki Miyam gi asoba irang lakpadagi police na campus manungda bot hadagadaba mi natana atoba miyay amata lehan kide makata na bot hadab adu sataki water sigi independent media amadi BJP gi media na polling station asi report tagodabani haina marilainaba RO da ayiba charol pisin kre haina ISTV da fongdorake ngasi gi thawlok se ai pam de seng na tawdabani na ko seng na tawna se report pam me ha bari pa thabak aseng na to adu to taw se report pam report to na ai ba ji pisin ko le ba pi I de leire report su adu gi injil laga pung khai ama se bot ta aganda but nam ma le se ma se yaning de aji ai di report to ngani ai samak na le pagi yeng ba ne ko asai de ai yeng ge na yeng ba ne ba henman khre ba ma se Amaromda Sathariba Mikalasida Tongan ba mafam singda thaudok masa thokpagi pau leptana lakli paugi malakthana break amatang lominasi Sabalapui matungina inkhali bina pimsa singda awaba jithing phangi awaba kya dagi khasitang warabisu kanaba phangnaba nipi macha khatangi oiba higher secondary school ama mamang chaidagi mayam gidama budul tamjakre masimak Ascent Girl Academy Sangolman Vijay Govinda mamangda mention biro Constipate season abana manung sagba nungaitaba constipation problem kohan mangami itan tanba mangam sadaba singmusu kohan mangami nomada tumam daida lubu saba ising glass amada chamas ama natraga anida thadaraga season abiyo constipate Admission open 2016-17. Irengbom Thamja Devi ITD Nursing and Healthcare Research Institute and Multi-Speciality Hospital, Uripo Khoisnam Laikai. Courses: GNM 3 years, BSc MLT 3 years, BSc MLT Lateral Entry 2 years, PG DMLT 1 year, Master in MLT, MSc MLT 2 years, Diploma in MLT 2 years. UNACO School, Excellence in Education, Kongman Zone 3 West. Admission notice for Class 11 Science Session 2016-17. Last date of form submission 8 June 2016. Date of entrance dates 11 June 2016 Saturday. Exemption of admission and the tuition fee for rank holders in High School Living Certificate Examination 2016. 038524463884. Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzana Devi, 3rd Ambasundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irudio Coaching Institute. Admission open for Class 11 Science CBSE 16 June 2016. Visual-based learning sigi kanabadi takliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Leirak Machin behind Vigo Hotel. Build your success BYS Palace Compound Machalema School. 16 metric parikha da 6% taba ngamdara pasi
Imam BYS Coaching Institute animal credit division BYS की hostel दा लेजर ना BYS की foundation से revision course animal यावर का माय पाप को सिंगल दे रखिए Admission is going on. Makatana Anowa Paukra Pijari. Sathariba Mikalasida Lalamu Makong High School Gi, Ward number 3 Gi, polling station da Miriab Ki, Maming Matha Amadi, Symbolic Pa, Voter Slip Piraga, both Hadaba Sanglakpada, Ezen Karana Pabadi Irang Toketo Crave. Tungda Maming Matha Amadi, Symbol Yauraga, both Hadaba Lakpusing, Police na, Ming Amadi symbol Lokto Hankre hiding. Amaramda Thodawasigi, Matangda, BJP Councillor Gi, Miriab, Hizam Newton Sandragi, Tingal Maru the Laiba, Mahaki Yumda Paugimi from Amapang Chokre, Hizam Newton Sandrana, Haikibada, Election Gi, Court of Conduct, Na Yadava Monda, Candidate Amana, Satarak Libatong Oceaning Day. Masida Mailana Sinami Yang Sambiduna, Candidate Asigi Matak to Action Lakopio Haiki. BJP Gi General Secretary Administration Asni Kumarna, Wafumkaya Fondraki. Sigumba voter bulan influence over Lamjing Bagi Tabasi Hanisa Lakuni, Nasi Togosna can make Shena Lana Tabuk Tore, voter Singulan, Lamjing influence on Nova, okay, conspiracy to have some action, National proof where. Adramasi, Tashinari Congress highly disparate or we might hear in Masana Yazare, Maramaduna, Asum Aranva Pambashin Raga, voter singer, land influence to Raga, Congress of Botpina, when Sarolang Takpan and Lawi, Adramasi Aingi Tonga. Kogi State Election Commission na pidi ba guideline ngi matungin na masi sungai adi iligani ada masi sab saba akoi action long na ba district election officer amadi returning officer da akoi hojik ai be serol na bisha lagani adu ga isamang na litro koi delegation na salaga koi unaragani masi sab saba action lokon na ba Lambi Semdringaida Drain Tamadi Culvert Hana Sembinaba Langdum to Whitehall Road United Club Development Committee na Marilena Bosingi Puning Sing Silakde Amukahana aten na bre amatang lominakisi. Oza Pain Relief Ointment Khwang naba, kok sikpa, tang sikpa, phu naba na singbada sinaba yarba, lipsap drupna puthok saba Oza. Proactive Academy of Competitive Exam Written Exam ga mari lena na Proactive Academy na sinduna lakliba jungi tang ahum dagi special course haujaragani Medical Directorate amadi Education S Department gi Office Assistant logodoriba amadi Revenue Department da LDC Revenue Inspector Jiladar amadi Mandal ga mari lena na special course asi chathagadabani ngasimak admission tobiyo course ki matam nungtil pung ahum dagi pung 3 minute nifunga faugni Slope Lane Public School, Khongzom, Manipur. Admission open for class 11. Biggest and finest boarding school in Northeast India. 100% pass percentage in CBSE class 12 examination. Contact 961-5965-922 9856-835024 www.slopelandpublicschool.com and wishing Likla on its 25th celebration. Imphal Valley Academy Co-Education Admission open for Class 11 Science Art included Home Science for Academic Session 2016-17 Facility Boys Hostel, Girls Hostel, Lab Physics, Chemistry, Biology and Computer. Boys Toilet separate, Girls Toilet separate. Transport Imphal Valley Academy Canteen and Playground. Separate classroom. Hainaw yasing mamahaw pambirabadi Legere Freshy Mango Puns Adusu sumnatagi lupa tarada 600 ml nataga 1200 ml Freshy Mango drink labada Mimi Noodles lemna hapsigani Samprado na fresh winning labadi Takpiyo Freshy Nimbu Pani Punamaktagi fresh amasung pure oiraba Freshy Makataba Pau Karaga Pizari Ngasi pangtholiba IMC Mikalasida Bharatiya Janata Party na Thagat Kiba seat Kungatargo Sigi Manungda Yamdrabada Councillor Tara Kagani Yamlabada Sitara Gamanga Fangani Haina BJP Manipur Pradesh ki President Babanandana Thazaba Thamlakde Ngasi Ayuk ISTV News ka Unava Amada Mikal Haidok Laba Matungda Infal Municipal Corporation Asida BJP na Sakti Paigani Haibigi Sauna Thazaba Thamlaki
मेन प्रायोरिटी सी आइना बराबर आइने हौदे न हाइजे एडमिनिस्ट्रेशन जे कोई खितंग स्ट्रीमलाइन तोबम चंगबा मरोइना मणिपुर नारी बलेना सी करिनो दा वी हैव गॉट द स्किल कोई स्किल जी लोइन मगले अदु तौदबो कोई डिसिप्लिन जाउदबा एनी थबक तौबदा कोई स्ट्रीमलाइन होइदबा डिसिप्लिन जाउदबा अदु एडमिनिस्ट्रेशन जे सी खतंग अखोइना कंसंट्रेट तौरगा एडमिनिस्ट्रेशन जे स्ट्रीमलाइन तौगिबदा अखोइगी मणिपुर की प्रॉब्लम तंखाय हम सॉल्व तौबदा कलदो सीमक्सो कोई इम्फाल म्युनिसिपालिटी को रिप्रेजेंट कोई तौगनी याम लाकनी ना कागनी ना सातौ जरमनी याम लाकसो होइसनो लोइसिलकपदा मरुओइबा पाउ अमुक हना IMC मिखल की भोट ngasi ayapung ni pandagi thadanaba haukhre मिखल asida punna councillor mirep maripu taruk amadi member mirep sama kungani pana lamba taunari JSC ILPS na IMC gi मिखल da mitobna vote thadaba yaroi haikhrabasu non manipuri kaya vote thadaba natana inner agent fava oiba yaukhi amadi Sathariba Mikhala Sika Mari Lenana, Sagolban Kendagi MLA, Imo Amadi Hanigi MLA, Loken Gimarakta Sauna Unkana Batokre. Being Kabirabu Singbo Abukahana, Kurumzari.